Kurumjari. Sktv'S Manipuri Pau Ming Tabiri Ba Mampum Pumanaka Sago Semataram Nokchari, Han Bada, Mariba Pau. Chief Minister Advanced Security Timaman Jedi Bam Changba Kilambida National Highway 37 Gi Portland Maya the ambush tower Cray security person Ama Shortly. CM की convoy the attack चौरक बाहबसी CM दामा सुंगलम दमसी की मियाम the attack चौबनी rule of law लई हाइबा खंगा लगने है ना chief ने सन फोंदो प्रे बोरो बेक्रा पुलिस स्टेशन द लांजे नदुन लेरक की बाम योय सिंह साफगद बमफम फोंदो पिजबदी मरोम दुम थोकचु लगने है ना जेक्शन वा थमलगले Jiribam the chief minister and business waiting a lakio, Jiribam to the Malta Kashar, Maitais and the same Southern Lady Hina. All Assam Manipuri Youth Association, Heidi. Jiri Tipai Muglambi the Laiba, Home Sidok Lambaga Lunina, Forest Bid Office Sakang the Basina, Maitado Lamde. Amade Inter-Ministerial Central Trimna Kanglu Bahum Tongna Kaidokuna Lena Madi Chow na Shokalaba Mafam Sing the Hakti Nina Chatuna Yang Simpre. Malimgi Mapa Mama Hektada Ying Bayaraba Manipur Ahanba OTT platform Sktv'S bu support to Bibagi the Makta Pumnamukpataga Cherry Housek Pau Sandong Pizari. Chief Minister Nong Tuman Birin Advanced Security Timamada Sakang Daba Kulaimatic Jan Paiba Military Chingabasina Numay Kapsilakuna Etek Jatarakre. Chief Minister Nong Tuman Birin and a Sikitaudu Akan Mamo the Yaning the Bapondo Pagalina, Taongadu Sang and a Chatkadaba Lichetni Hine Fondo Crave. Taudoga Singasi Ukipung Tarama Kairum Taba Atuwaida Imphal Jiripam Lambi National Highway number 37 Gi Kotlin Manakta Laibati Laizangkul Manakta Tokibin Haide. No may Kapsilak Pagi Tauduk Adu the security person ama military Chingabasing the Kablakpa Noi Maruna Yet Tangba Lingjum the Panduna Soganki. Soglaba Mioduki Maming Moirangtem Azef Jahi Kunganipan Apokpa M Siamjai Tanga Assembly Constituency Kimanung Chanba Tanga Ngaram Dakin Haide. Mark Hosik Langkol the Labour is a hospital the Pukatuna like Nari. Edek Chataraki Baba Pamadu the Manipur Police Command Oma de Sam Rifles Kapun Bakangbu Mana, Tiba Humbaki Tabak Chatakre. Panbayabadi Numit Karaniki Mamang the Jiribam the Tolak Liba Iranga Siga, Marie Lenina, Chief Minister and Biren, Haying Jiribam the Chatana Batorang, Totuna Lakibuni, Masagidamag, Nasayuk Angan Badam Haki Security Ki Kangbu Sing Jiribam Ki the Makta Imphal Tado Kibune. Chief Minister Nong Tuman Birenda Etek Chataraki Bamapamti Laizangkul Yauna, Managnak Padalaiba Mapam Kiada State Amity Central Forcina, Jangsinduna, T. Bahumbaki Tabak Chatakre. Hairiba Aduda Kulai Matik Jana Paiba, Military Chingnaba, Cookie Singaduna, Chief Minister the Etek Tobada, Sazina Kiba, Nomi Maruki Tongning Kara, Mapamadudagi, Pangbangam Lonina, Nyongi Wang with the Sarama Bunker to Gaiduna, Mangan Bagaluna, Poche Kiasu, Maitatuna Mangan Ki. Ngasi tugay do na mangan kiba bunker ado Sam Rifles Post ki manak na leiram bani hairi. Matang ngasi da hairi ba bunker ado Sam Rifles Post ki manak na mataw karam na leiram ni pino haiba wahang hang naragli. Housing fawbi ko na di etek chatara kiba duga mari lena na mipa mipun ki pau leitri hairi. Aikoi masel ni wari sanaduna wakal taminaraga hanagi pibam da halakani kanbani. Adubu usit Tawidabagi Mong the Torabanina, rule of law, labor Lamdamni Haibadu, saying Utkani Haina, VIP protection group da etek Jatarakiba, Singima Famda, Chief Minister and Birena, Akanba, Wapam Tamnakli. Jiribangi the Makta Kongsan Kiba, CMG Advanced Security Team da, Nasayok, Imphal Jiribam, National Highway number 37 Gi, Kotlin Yoramdai T, Laizang Kulmanakta, Kulaimatic Jana Paiba, Militant Singna. Etek Toropada Soktuna Siza Hospital da Lying Chetariba First MR COG driver Tanga Ngaramdagi Moirangtim Aziz ki Pibam Chief Minister and Biren Chatuna Yangsen Ki Yangsen Kongchet Adu the Etek Adugi Matang the Paumisin Hangbawangi Paukumpira Duna Chief Minister and Biren Hai Aikoi Masel Ngaktan Haiduna Haukiba Matam Singda Ka Hena Kut Handana Laki Bane
State asida lengak leitabagum usit thoidaba maongda chatharakliba attack asida khangduna leiroi CM ge convoy da attack torok pahaibasi CM da amasung lamdam asigi miyamda attack tawbani Pibam asida di rule of law label lamdam ama oibagi chap chaba tawgani militants singi akan balalong amaga loinana thengnaragani masida lengak ta kanana sawgali sawgoloi khanbiro amadi miyamna mating pangbiu haiki Amarom da haying lebak pupun numita jiri bam da chatkadra hain hangba wahangi paukum da karamba matam da chatkani haibadu chap chana hairam drabasu matang chana khanghalake haina chief finasana phongdok lamke State government nahangai koi tawya bakhra tawga yam ka hena koi retaliate tawde yaringa koi dum bhat tana dana understanding ama lakadra khotkadra wari watai sana bi lambi su mayam lai bani na haidna koi lai bani adubu moi gi mawong ma to sidi state government pandra baduna government ama lai trabaduna tawga mawong lak pasida ayam thina nungaite State ki machineries mayam state ki lady port mayam siam line kan dongna yam usithoi da bagi mawong da karim ka thaina bagi yam toin towi adu khanga glak pani adu huji koi government kari da da ge haibadu sabsana ana dagi di koi khara yam sengna haige Manipur ki praja sinda koi maseni amani bhap tana rakadra hanjanna rakadra haibu wa koi leiram bani adu Manipur ki biren gi nata Manipur ki chief minister amagi convoy advance party da khud thar pai se directly CM da attack tarok panena lowe aduna akan mamong da condemn towi masidai da sarkar lepka da kanano sarkar rimayo ko leiga da kanano edu prasasang lepiro ekoi karigum khara rule of law state sinda hanjal lakna adu honagani ai public mayam da support ni jari Chief Finasana Asok pagi pibam yengsen balaki baduga mari lenena moirangtim Aziz ki imong manung gi mioi amana fongdoraki bada Jiribam da thogli ba irang asaga mari lenina CM gi khongchat mangoinana National Highway 37 da mangjong na chat ki ba security convoy asi C0 haina thabaga chap mane moirangtim Aziz hauzik lying chat aduna leidi adubu changkriba security force ki ibungi pa sing adusu soida ngamdana rescue tawbi haiba wafam phongdok chagi haiba fawba CM na matam pibiramde wahai khara haina na bagi damakta banglo tamna amuk hana chanaki gadra CM gidi soida ngamdana ba helicopter da chatlaga aitei myoi singi punsibuna kari sukhandana sizeru ro haina lambi paring asida chathanbaga chap manai haina pendaba phongdokna rakhe Saze azik siba sangba khangdri koi bullet lokthokri bako rescue tawraga khoi gi asok base siba sangba di khangdri adubu hajik mafam je hosal da pubier kan thamme ba mayam na aduga mayam changri ba mayam sigi icha ingaw sing ko chakri ba mayam se moi jo hajik danger do oi khrabani na moi gi thawai kan bina ba moi hana rescue to biu sini papung da haijaning isna adu haido haina bagi mukta ne ba khoina papung da wari sana pam bagi ne ba adu do unaba dugi haido haibim ta banglo da salo lao haidu di kari no habasi Hozina lejari mafam si Caesar Hospital and Research Institute ni yamna laibak thiba thodong mada ngasi ayupung taraga makhairom tabadwai da Chief Minister and Biren Singhi special convoy team ama advance oina hariba jiribam tamna lakpada kotlen amadi sinam khulgi lona badalaiba ti laijang hariba area sida masakhang daba kuki khulai paiba singna ambush chathar patigi hariba first MRCO gi escort driver moirangthem Aziz LS Bobo Sahi Kungganipan apokpa moyangthem Shamjai Thangang Ramdagi hariba personnel asi sokpadagi hariba Caesar Hospital and Research Institute sida emergency da pukhalakibani ngasi nungthilgi pung amagi Delhi to Imphal flight ta koi Chief Minister and Biren Singh thunglar matungda airport ki direct Caesar Hospital fawba laktuna escort driver soklaba moyangthem Aziz LS Bobo gi phibam yengsin bala ami asok pasigi phibam yengsin bala pada matamda Chief Minister and Biren na pamusing da phongdom gi matungina Manipur da thoiba irang asi lengang ama oina matam gi strategy yatuna irang asi laksin na ba khonaduna lakuni adubu hariba attack asi leba amagi Chief Minister gi post amada tawraklabadina makhata ba strategy adu miyamna adumak yengbiu khara akanba strategy ma soidana seasonaragani haibuna hoi Chief Minister and Biren na phungtok pirami piramasi gi matang da pawumjari ba video journalist singkhai moirang sagal wenana ai Vincent nongthombam Caesar Hospital Langol Jiribamgi irang na maram moiduna Borobekra Police Station leirakliba myusing mafam chabada hongdok pidrabadi maromdom thokcharakpada thorakpa afaphatagi daitcha mari leinaba authority singna pugadabani haina Police Station na leiriba myusing maikai dagi section wa thamlakli
Hiram asiga mari leina ngasi Boro Bekra Police Station leiriba miyoi singoiba apunba mifam ama pangthoki mifam aduna kupna khanaraba matungda warip ani su lauki warip sing adudi Boro Bekra Sub Division da leihoriba imai bil singna hauzik leiriba mafam asida adumak leiba ngamloi karigumba hayeng fawbagi manungda District Administration jeriba mamadi Law and Order ngakliba Department na sapagadaba mafam amada puthok pidrabadi isa isana Police Station dagi thokcherakpada thorakpa apapatagi daitya Manipur lengang pugadabani haibasini ningsing bayai thasigi haukiba tang tere ki numidang pung nipan makhai taba matamdagi kuki militar na bom amadi nongmai landaraktuna lamchai khuno lokoi pung bungtangkhal Harinagar amadi Barak Salkar da leiriba maitei khulsing yumsing mai thaduna miyam tan khairakpadagi Boro Bekra Police Station da miyoi kya leirakibani Jiribam da Chief Minister NB na soidun lakpiduna oiriba pibam yangsin view loinana Jiribam ki damakta kasar ki maitei sing na same saduna leiri haina All Assam Manipuri Youth Association ki Chief Advisor Kundal Khatrimem na phongdaragle Jiribam da thokli ba irang asika mari lenina ngase Jiribam ki Babupura da leiba All Jiribam Working Journalists Union ki office da liching jiri Civilian Committee Jiri amadi All Assam Manipuri Youth Association Kasar Assam na punusendu na pangthokiba paugimpham amada Kundal Khatrimem na makataraduna Chief Minister ki Jiribam khongchat ki mangoina na Advanced Security Convoy chatpada Kuki militant singna landarak pahaibasi status gi DGP amadi Security Advisor gi thawa sadabagini Masina ikoi masel khana hanbada mating pangsalibani amaromda Jiribam ki damakta kasar maitaina sem saduna leire miyamna mipai bigano Jiribam ki oiriba phiba masidagi makhata na sigumba thogandingdaba thodok makhata na thoroktuna kasar yorokpa tarabadi masi pumna maki daitya DGP amadi Security Advisor na pugadabani haiki Paugim Famadu liching Jiribam ki President L Ranjan Civil Committee Jiribam ki President M Bhupensu Sarugyake Ating utik se mayam se mi paina na leire yang penik oina re mai do alam ade an piangang sing mohom da chena tarwi da amna ko gi charang au situation da leire adu irona na kasaram da asam da leiri ba mai dei sing so amna waro na aidi hari pasak se kai mai da mukta leire security lapses security gi asing mo kana sing se hawi bau da government of India na kai barongi yim na leiri no haining ba haure adu marona asam chung Jiribam da leiriba mate myam se koina kanbedi asigi security lab sigi masigi daita se state sigi akhoi police ki head oriba director general police DGP amadi security advisor na masigi kenu logodam ne Chahi helak laba irang asida hauzik fawa warishin purakpa ngamdraba lengak pusing pham thadok piro Prazamiyam no oina lengak cherege haine crime kwairamban ima kaithelgi ima singna lengak ki mayok tapin daba kholau lau kre Hiram asiga mari lenina khwairamban nupi kaithel senfam amadi saktam kanbaluk ke secretary TH Rani na hai kuki narco terrorist na maitei furupta chatharakpa lan chayya mehelak lama fawba center amadi state lengangna chap action lokhatabana kuki narco terrorist na furup asibu karisu leitena khalle jiri dagi maitei sing tanthongna na bakhonrakli masada central force na ngakpi bagi mahuta mayum dagi hondoklaga kuki singna mai thalle haina maran sirakle Asiguma Center lengaki divide and rule policy na maitei furup asibu tumna muthat na bakhonare lengang na thokli bawathok asigi chapa warishin purakpa ngamloidaba oirabadi khudakta pham thadok piro Prazamiyam no oina thengnajaragi haiki Maruina koi kaiden lamdam sida koi gi lebak ki oina tholei be irang yam thon da thodok mayam mi han mi pun mi simina yum mai thaba ko patawai se koi sahi mi henzale ngasi maksu siri da yam ngai da thodok mayam thoe yum mai thaba ko pa ga no tabam si central government di state government na masi chap excellent da lokat tabana kuki narco terrorist sing sina mai tai sing je kasu leitana khalle kari no haida central government ki department policy sida koi mai tai se loi tumna sina bagi mong tawre maramaduna lamdam sigi miyam sibu lebak sigi gi ramta wana tar matamda thoi ba thodok mayam je solution amta porpangam dana sum leiraga lebak se kang khung chai be phim da lai maramaduna lebak sigi thopuri ba khudi mangna masigi chap chaba stand ama lepiraga lanje thupa tamda loisalam biu
Amaromda Kokomi Women Wingi ko convener aman hai Kuki Narco Terroristna Chatharaki Balana Sina Churachandpur More Kangpokpidagi Maitei Furup Sing Yum Sing Mai Thaduna Tanthoraktuna Hosik Relief Camp Singda Lading a Cherak Asida Jiri the Ladyba Maitei Furup Sing Amuk Mai Thaduna Tanthokna Bohonaragle Asiguba Tanjasi the Prime Minister Wasak Long and Bagitamak to Chatabaya de Haiduna Chatuna Lady Mapurup Mai Chaglaga Ladyba Asida Tawai Yoksingi Habagi Mamita Dre Jiri the Togli by Irangasida Minister MLA Amatana Jirida Chatabasi Pende Tabak Taudraba Difankoiraba Minister MLA Singh Pam Thado Lamdamasiki Prazamiam no ina Ngakcherage Tengner Zerage Haibawafam Singh Fongdoknake Tapu makoina chekhelo gabate kundala chigre more khandala chigre jiri jo mo kundala chine monari adu mathang nga si minister ki ahan ba adu mo security do ahan ba pa tha ba du da bauda khut thara ba china nga si ki sarkar china nga si ki government china lai chi kai no ba athu ba matam da nga si ki sarkar ki minister ching china kari gumba hayeng phawba ki manung da jiri bam da chatana adu gumba thauram je thodok sing ya awa ba che lochen da ba tar ba kokomi ama de ba miam hup ba kan na changchila pa khongjang khuding mat to praja miang ga phena changchila pa du sarkar na madu ki mayok to madu moin mayok na ga da bne Boro Bekra Sub Division ki amatangai ba Jiri Tipai Muklambi de Leiba Thong Sidok Lambaga Loina Forest With Office Sakang Daba Singna Mai Thadok Lamle Jiri Bang ki Manung Hanjinba Boro Bekra Sub Division ki amatangai ba Lambi ama Oiriba JT Road Paringda Laidiba Tungan Ma Thong Ohum Kulai Paiba Kuki ni Chingnaba Singna Sidok Lamle Amadi Makavosi Forest Bit Su Kulai Paiba Kuki Singna Ngarang Ahing Mai Thadok Lamle Handak numinini humni ki mamang dagi jiribam da oirakli ba kanglok irang asida ngarang numidang jiribangi manung hanjinna leiba Harinagar thongbu khulai paiba kuki singna sidok lambadagi Assam Rifles personnel sing laktuna semjin ki hairi masigi sunatan masigi sumathakta latingkhal thong amadi gaukhal thongsu khulai paiba kuki ni chingnaba singna sidok lam ki hairi Jiribam da Huzikoi riba Piba Masina Maram Weraga Jiribangi Miyoi Chatruk Hena Haukiba Numit Marini Asidagi Assamgi Kasa District Tuan Mufamda Jangja from Logduna Lainari Haina Police report aman Hairi Kasa District Police ASP Numal Mehetagi Matungina Lanjen Raglaba Singi Marakta Ayambana Kasargi Lakipur area da Lainari Jiribam da Huzikoi riba Piba Masi Yanglaga State Anigi Luana Bangam Kaida Ahenba Police Amadi Commando Sing Tamduna Security Gi Ahenba Chekshin Taurang Lokat Crave Lanjenari basing asigi tungan ba leifam ma hauzik maki waina leitrabasu makoi gi damakta chekshin thorang lokhole haina normal na form doraki loinana Assam gi Lakipur gi MLA Kausik Raina Manipur gi irang asida nungai taba phongdok pagai loinana hairi ba irang asina Assam gi kasada akai ba pidi haina phongdoki haina India Today Anida chauba report aman hairi Chahi Amaga Tha Mahelak Laba Manipur gi irang asida khulai paiba kuki singna Jiribam da ethnic cleansing gi maongda Maitei gi mathakta mihat mipun amadi yum kaya mai tharak liba si thengnanaba Manipur amadi center lengang na paikhaliba thabak singda miyamna peningai oitri haina Manipur People's Party MPP na fongdorogli Party sigi General Secretary Media na thokpa Cherolamana Jiribam da tholkliba irang asina maram oiraga Jiribam asisu Churachandpur amadi Moregi Pibam Taradra Haibagi Mipaiba Chawna Lay State ki law and order da Mating Panganaba Layriba Central Forcing Mathau Chapchana Tawhanduna Jiribam da Riba Miyamgi Aki Akhang Pawhandanaba Honagadabni Haina Mahangna Makatarakle Ahum Laksubo oina Lok Sabha Mikhal da Mai Paktuna Prime Minister oina wasak lawraba Narendra Modi na Manipur da laklaga chahiye ma helaba irang asi yang sinduna lotion view haina Bharatiya Janata Party BJP Manipur Pradesh ki founder member Asem Chandrakumar fongdorakle ngasi Manipur Press Club ta pangthokiba pawgimpham amada wafam asi Asem Chandrakumar fongdokibane mangna makha taraduna irang asida miphamipun kya chathaduna awaba tahaliba mihat pasingbu thidoktuna athuba matamda logyoba cherak pibiyo Manipur da BJP na inaramadi outer da Lok Sabha constituency da maithiba nanglabasu nenghan naba tawduna pungning thawgatuna ngasi fawba thabak tawri kumja lising machamapan marfumari dagi hauna BJP ki thabak thawram khudingmakta saruk yaduna matam kuina dagi thawmi ma oiduna lakibane BJP ki tuan ma thawmi kaya ga su chatminaduna ngasi fawba punna thabak pangthorakli
Manipurda hojik thokliba irangsing asi matam chana loisin hogdabana khoisaunaraba miyamna BJP bu para ama tambige haiduna Congress da vote piduna chauna mai pakpa ngamkhiban haiki innocent people singi aduga praja pumnamaki problem ama tholpada matam dugi sarkar paibiriba party da taingal BJP haiba si amtang di akoi noina tawsi akoi pende ko haibi education nama tawpadona samtama praja myam sina amtang awna omsan daga naksana kan web yang ga magi foundation leiba established leiba aduga organization ko han leiba BJP mati di mana parti tanah mau ayo sendiri yang mana Congress nanti mereka ada Congress program yang posisi itu ada bu notion people sini sini penjara dapat lagi nuai dapat lagi election memangga lagi education macam tu kita pun nama tu nama top kita ga apa yang berperasaan ini ayo nak kita ga kau jadi anu ba kau nak cuba tamu di prime minister kau tidak benar adu nak adu nak ayo di pangkang ke siapa nuai dia tu top kita dia hanya mana lepas itu tiba kira kamu tentang ikut mi abu santi Quran biu Manipur sana lepas se amuk tikan biu ke doi Haukiba me manga da churakiba len yawba kanba nongli lungshita amanga ta thokraba mafam sing yang sinba lakiba inter ministerial central team ngasi tonga tonga district sing da chatuna yang sin kre Ministry of Agriculture and Farmers Welfare gi makha da lakiba inter ministerial center team aduna Tim mahum thong na khaidok tu tungan district sing da chatuna yang sin ki Tim ena Imphal district ki len amanga ta nangan kraba mafam sing chatuna yang sin ki Thongju kendra gi manung chanba basikung irong ya koi bida leiba miyamna timmasina lakpada makoi gi amanga ta thoki bagi matangda wakanaki mafam adu gi miyam gi Sktv's news ka khanaba unaba amada len taduna amanga ta thokraba thama helaba fawba karigumba makalamata gi mating fangdaba si pendaba phawe thangnabada leiba Kairaw Assembly constituency da len amanga ta thokraba singda mating piduna yum kai semjin chajin baloina kre Hauzik fawba yum kai ningtina semjinba loidabana sangona chingba singda khajinduna leiri haina pendaba phongdoknarake akhoi si kong bairongi yum je yarge shoe len ta ba habase yum amakhatangi khallaga tabanate loi paktana tariba leni sida angambana kupna khare pubni langmin tawgai ngamdaba khoi gidi ngasi bo trong khona leire ado khoi ba song kong bairongi je karam kan yobiraktonom mayamna mienga sangbiu Kairaw kendra gidi loina sang na phadana yen gre ado akhoi gi kong meirong ji khara mieng tha sangbiro akhoi yang wa de yeng badila ame ado kaidongi to kono khangde akhoi imung je leibun mai tawna hamu mampak oi mangi ayambana aduga phaudoga akhoi je kano tawraga khongjanaraga lei hauji pudi akhoi puba langwa tawra akhoi ina mana hayu to thana akhoi kuppe ko kuppadi aduga phi sabam jisu azigi juri bani plastic je khallaga phi je saring ne tangai phadana hauji phaugo mana mani horen hayen tawra leibe je akhoi taseng nungai je aduga mari reine author singin jo ningthi jana phajana yengbiraga akoi ya thu matang da phangam pamje yaringai di khal lenana ba tawbani du mayang gi dambu pire akoi gi dambu lo ta thungde do masi kamai tawbano koi kup ning gi du tawdo bu jung kai che ta sing nai ga kan biu bo u wa mayang pat isi patana ba akoi athu matam da pamje Nakalambaromda lengaki mating pinanaba list thorakpada yumamada jingamana manga pinanabagi wafam yawrakpa si yaning di hainasu miyamna fongdoknaraki Geotech lauduna sokraba yum kai kyagi matangda akupa report pikrabasu jingamana manga aduna kari tawgadoribanu haiba wahangsu hangnarakle Ningsingba yabadi khangabo assembly constituency gi manung chana leiba mafam amada lengangna tengbangoina jingamana ahum pirakpada pendaba phongdokladuna jinga singadubu yanthatuna manghanbagi video ama social media da viral jatkibagi thodoksu leikrabani Kagi maikai dagi tin si hausi phawba koi gi mafam sida yoroktabana akoi gi praja singse tukki matik awaba maisak khanglaga akoi relief camp da lainaramba sing su akoi gi nongma tv sen lauraga laitaya dabanina akoi yumda tin khara kuppaga changjallaga laina balena ba kaya ma yauri samaksu jujik sangol amada tin segai ba kharana kharaga hingda yadabanina hinge khoina li samkhak thengna jai masidai da yum mama da soi di yum ji pura sokba dagi sangon dagi yengon dagi sokko yari jinga bhan trawa tratu sokko ma pham jing ji adu mana manga gumba thokpa yauri masina kamai tawga yung kopi doino
ꯌꯥꯔꯒꯗꯤ ꯌꯨꯝꯁꯤꯡꯁꯤ ꯖꯤꯑꯣꯇꯦꯛ ꯂꯧꯗꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯗꯅ ꯇꯧꯈ꯭ꯔꯕꯅꯤ ꯌꯨꯝꯒꯤ ꯆꯥꯎꯕ ꯄꯤꯛꯄ ꯂꯣꯏ ꯖꯤꯑꯣꯇꯦꯛ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯉꯥ ꯈꯔ ꯊꯣꯛ ꯇꯧꯔꯤꯁꯤ ꯃꯁꯤ ꯌꯥꯒꯟꯗꯦ ꯌꯥꯔꯒꯗꯤ ꯀꯣꯟꯅꯅꯕ ꯄꯤꯕꯤꯒꯦꯅ ꯄꯤꯕꯤ ꯇꯥꯔꯒꯗꯤ Cardiothoracic and Vascular Surgery Unit RIMS Imphal na sinduna ngasi RIMS ki Banting Hall da a continuing medical education cum workshop on pediatric cardiac surgery ki thorom pangthokre Rashtriya Bal Suraksha Karyakram NHM Manipur amadi Association of Surgeons of India Manipur State Chapter ga khusabnaraga pangthokiba ngasi ki thorom adu RIMS ki Director Professor G Sunil Kumar Sharma na haudoki Thorong Mari Lena Director Professor G Sunil Kumar Sharma na haikibada hayengdaki RIMS Imphal na ahanbo ina angang anida heart ki surgery pangthokpagaloina RIMS Imphal na anoba pandabama hangbangam lagani haiki Magna Makata na haikibada chahi yankairom lidaba Imphal gi RIMS asi ngasisu manpower kaya wat playri adumoinamag RIMS asida afaba makal gi hudong chaba kaya fanghalle Hayeng pangtokadoriba surgery asuna mai paklabadi makata na RIMS da open heart surgery ki khudong chaba lehenduna state asigi amadi yumthang nariba state kya gi mioi kya kanaba phanghan bangam lagani haina phongdoki Scheme Government of India gi ni angang gi obe scheme ni adu angang hayeng akhoi gi operation ani Manipur da aham boina government setup da cardiac surgery to si akoina aham boidoni private to budi hawraga su state government amagi makha da to budi akoina oidoni aduga sigi facility se lakpada akoi gi Manipur gi praja da na tana akoi gi neighboring state ta gi su sigi facility se akoi piba phangani ki cardiac surgery hai se pacham changba thabak ne koi one of the very costly hai tar adi matam su yam changba surgery ni adu akoi gi praja sida अखोगी हेक पोकपद ngaire bangang sing da अखोगी पोकपद gi swarakpa adagi khara chawkhalaga chahi amani da koi heart narakpa adugo mayam si thaina khoina satra oring adagi natraga chenga si dagi chahi tara kun thagi mang da di अखोगी aims chatna adagi atai jaga da chatna paisa yam tingba thabak ni aduga hek thuna su tawya da thabak ni adu अखोगी facility se hayeng dagi howdoi sina अखोगी RBSK की मखादा खोगी स्टेट ऑफ द आर्ट याम फबा खोगी ओटी रिम्स लैग्रे लगी डॉक्टर चितोगी टीम लैग्रे अदुगा खोइना हयेंगदगी तौदोइसिना मपानदगी टीम एक्सपर्ट टीम अमा खोइना हेल्प की अखोदि हेल्प तौनबा कौजरे Manipur thokliba irang asi warishin puraknaba India amasung Manipur lengang na political dialogue taunagadabani haina All India Trade Unit Congress ki General Secretary Laishram Sotin Kumar na taksilagli Ngasi Rob Mahal tieng te laiba CFI gi office ta pangthokiba paugimpham amada Laishram Sotin Kumar na makhata raduna political dialogue natana Manipur gi irang loishin bagi atopa lambi leite political dialogue tawduna irang asigi warishin ama athuba matamda purakna ba India gi Prime Minister amadi Manipur gi Chief Minister na thabak paikhatrabadi aituk singi thomisuna akanba khongjang kaya galunina aikoi pumna maksu fajinduna jail da thambiro haiba khongjang jangsinana ba sem sare Irang asi India ki government na matam chana yengsinba wadhobadagi hena chawthorokibani Irang asina maram moiduna Manipur gi miyamna lengak ta pen da bakya laikhiba duna handak pangthokiba lok sabha gi mikhalda mayek singna uba fangkibani Amaromda ahumlak suba term gi Prime Minister Waina Wasak Lokrabat Narendra Modi na Manipur da amuktang laktuna Irang asi atuba matamda loishin binanaba honabiu Irang thogal le haiduna mafam dagi miyam hondokpagi mahuta makoi ne leiriba mafam singda ahenba security ki section thorang lokhat piu haiki Amaromda Irang na wahallaba miyam da ayen cheng fangdabagi awaba mayok neriba si atuba matamda lengang na cheng fanganana ba honagadabani haina Laishram Sotin Kumana makata na fongdoki Lungkara tanja swaida miyam punam mi paina ba mudi mapai ban thok tan wa ne len ri tanja swaida hoi cheng sak thungda bagi awa kya mayo o bu cheng phangdre lem pi bu cheng phangdre masi athu ma tong pai khana phana ban tai ising phajana pi na bai thorang do batai adu le na medical team modu yam thin ana e thor da ngak thok na thok tangai pu pai tan pu cha rik thoi wa thok la thok mayam sing se masi solve to ge habitar badi political solution political dialogue Political solution natara to pana bi leite political dialogue tung nar ka da nei pas da santi hanjana bu no abise base akoi akan badabi
Haukiba chahi kayadagi furup kayana khundaduna jiribamda nungsi chanana ingna chikna laiminarakpeki phimam adu kuki singna landarakduna thugaikre. Kuki occupied Manipur gi thawong chathariba si lebhananaba lengangna chap chaba thabak paikhatkadabani haina Manipur International Youth Center MIYC gi maikaidagi lengakta taksalale. MIYC na thadorakiba cherolamagi matungina Thasigi tang tarukta jiribam gi sorok atingbi khunodagi soibam Sarat Kumar haidiba MIYC kuki singna tamtina hatki basina jiribamda lan kaihobani. Indian Security Force ka manaduna kuki singna jiribam gi kuki occupied Manipur gi sarukama oinanaba semgatpagi khongthangama chatharakli. Maramaduna kuki asi criminal tribe amani haina lokthopam thoi. Amaromda irang thokliba jiribamda hena misimina asogapan yarakpa yabana district hospital da matik chana doctor nurse amasung mari leinaba staff sing wadhandana thamnanaba lengakna chap chaba thabak paikhat piu haina cherolasna makha tarakli. Kakching Post Office Ladiba Post Office Passport Seba Kendrada Chaya Mehenjilaklaba Fauba online appointment Tingzenuna Thambagi Mayok Jangase Kakching da Miyamna Wakat Mipam Pamduna Kongjang Jangsin Kray. Joint non-government voluntary organization Kakching na Sinduna Kakching Kaitil da Laiba Irawat Park ta Chatakiba Kongjang Aduda Saruk Yakiba JNGVO gi advisor Pukrambam Samrendro Singana Fongdor Kibada Passport Seba Kendra Asida Hana online appointment ki khudong chaba leiramba du hauzik thokli ba irang asina thingjin kibani adu bungasi di Manipur gi mafam pumnamak internet ki khudong chaba phanglabanina passport seba kendra asida kariki damakta online appointment asi ngasi fawba thingjin duna thamni bano khudong chaba si atuba matamda lengangna miyamda phangangadabani loinana hairiba passport seba kendra asi kakching dagi atopa mafam amada Hong kinabagi ningphung ngangnariba asina achumba oiraklabadi ngasigi khongjang asidagi hena kanba khongjang kaya lamdam asigi CSO amade kakching miyamna jangsilakani haiki. Post Office Passport Seba Kendra si Inkumja Lishing Sina Kuma Thoidagi Hanglapani Tasemamadi Inkumja Lishing Sina Tarama Panda Apai Indian Foreign Service Leba Norem Jogendrejit ki initiative makada aduga matamdugi Superintendent of Post Oiba Ketri Igomza Makoigi Midjeng Makada Taseng Nabadi 2019 dagi function hawale amuk function hagorgasu Sostigi Mawongda Kakchingi MLA Yauna aduga Innergi represent Tobiramba Minister of State Wabiramba Sri R. Kerenjan Yauna Yamna Fajana inauguration Tobikre Asukina Tingjinduna Tamlabisi Manipur Punamaki internet hangduna sector Punamak Tabak Torabana Masisu Hangduk Puyu aduga online appointment say Kudak Tapiduna Akwai Iramdam Sigi Mahairoi Sing Sanaroi Sing Tuan ba different works of life that Tabak Toriba Punamakta Sigi Kudung Tabasi Piga the Jiribam district asi Arambai Tengol na terrorized Tore haina Indigenous Tribal Leaders Forum ITLF na marasiragle. ITLF ki Department of Media and Publicity na thadorokpa cherolamagi matungina UNLF Arambai Tengol amasung Maitei Pungi achoba convoy ama Manipur Police saduna Jiribam da changsilagle. Maramaduna Central Force na Manipur Police da cooperation piroidabani amaromda handak Jiribam da thokliba irang asida church ama mai thakre myoi ani hatkre amadi Kuki Jogiyum Nipu Mangarom may thadok pa yauna mangantagan kre. Piba masida Kuki Jo singna ikwigi homeland ngak sena na ba amadi Kuki Jogi Muising kana na ba adumak tabak paikit kani. Masida nata na Jiribam da lariba Kuki Jogi lam sing ngak sena na ba Tribe Advocacy Committee ga kusam naraga tabak tawgani haina ITLF ki cherol aduna makachare. Driver amadi imai bel sing ngasi sports complex ta hangliba relief camp ta fuel amasung acha thaki pochai sing mateng pangkre Jiribam da panduna leiriba tanker gari sing driver singna saruk yaduna driver welfare association sinuna Jiribam gi Vidyanagar da leiba multi-purpose sports complex ta Borobekra subdivision dagi lanje naraktuna leiriba khunja singda cheng hawai thau thum thagna na ba sing amade biscuit na chingba sing mateng pangki loinana Kalinagar Maira Paibi Singnasu relief camp asida leiriba myoy singda firol mating pangki makhata na chingdong lekai le leiriba relief camp tasu mating panglagani hairi hiramasig matangda driver amana fongdorapada driver welfare association sinduna ngasi su Jiribam gi khuning thekda
panduna leiriba tanker driver singna saruk yaduna yum kai maina tumna chakraba borobekra subdivision gi kunja singna sports complex asida changjapam loduna leiriba singda driver association gi maikai digi angamba mating tawbani loina makata na itil naw kaya na so sigumba awana tarabu sigda mating bibirakani habagi thajaba wafam sing fongdokna ki Manipurgi tangdu leita da khoi gi irang ajina maram moraga yum kai mayam mai thalok bigaraba dagi leibam leitaba borobega sub division gi awana tarba isi no mayam da khoi driver welfare association na ngamjaba karadang kudon tambalak jabani adana makha tana mayam na ju mating pangbiu haina ai gi tarpe apin to gari awat pa makha ta go khoi ngamjaba dum matung khoi pangjagi na haina khanjari थासगी तांग तरुकता जुरीबाम कुकी खुलाई पाइबा सिंगना सोइबम सर कुमार कौबा मियोय मा हात की बा मतुंग मखाताना मिचम मियाम नो ओनसिंदुना लंदाबगी थबक अदुमक लेपट्री अखोय मचोय तानबगी महोता अमत वइना पुनसिंदुना थबक तोमिनसि हाइना मणिपुर इमागी माइकैदगी अपील तोरगले चेरोदुना मखातारदुना लोकसभा इलेक्शन ममांगदा स्टेट असगी मफम क्यादा कुकी खुलाई पाइबा सिंगना नोंमै कापसन बा यावना मिहात मिपुनगी थबक चथरंबा अदु मिखल मनुंगदा लेपलुरबसु हौजक अमा हौरगले हौजक्ति सीएसओ लुफ हाइबा खाइतना अखोय पुना लेबाक कननबा होनबा मथौ ताइ मरानगी मतुंगिना लमदम असिदा लंदारगली बसिंग अंगांग ओलहनगदबनी लोनिना सेंटर अमसुंग स्टेट लेंगांगना पुना नार्को टेररिस्ट सिंग असि मोथतगदबनी हाइरे हौजक पाउगी मरक्तना 10 मिनट ब्रेक अमलौजरे Admission open Changangaida Laiba Imprint Science Academy ki academic session 2024-25 ki class 11 science ki damak ming chananabagi damak form thaba hauzare experience leiraba oza singna takpi tanbiduna haukiba chahi singdagi ngasi fauba leptana position holder kaya puthorakli nupa macha amadi nupi macha singgi oiba tongan ba hostel su thamjari 5.30 CGPA amadi masigi mathakta fangba mahairoi sing direct free admission 7 CGPA amadi masigi mathakta fangba singgi oina tongan ba khudong chaba sing su pizari kharadang pallabada installment transport hostel admission fee sing lemna fanghanba akhanaba scholarship piba chahi ani gi oiba lemna NEET G course sing piba asina chingbani hena ko pamarol gi damak pau biu 9362141166 ब्रेक मतुंग दा मैम तराम नोकचरी मखाता बापाउ संग पिजरी सोशल स्टैंडर्ड क्लब कुराई नांदैबम लेकाई अमसुंग अरामबम समरेंद्र ट्रस्ट न सिंधुना कुराई नांदैबम लेकाई दा कुनमरी सुबा अरामबम समरेंद्र लेकिदबगी निंगसिंग थौरम पांगथोखरे थौरम अदुदा लेकिद्रबा अरामबम समरेंद्र गी मिटमदा हाइकल लेकत तमदुना इकाई खुमनबोदकी लमदम असigi saknairaba aiba amadi miyamgi ruchingba asigi punsi wari pathokpana ningsing thauram adugi mapungoiba masaksing oiki तोान बलूप की लुचिंग यावना माइके कयादगी लाकपा मियामना थौरम अदुदा सरुक याखी निंगसिंग याबदि अरामबम समरेंद्रना इंग कुमजा 1953 अमेचर आर्टिस्ट एसोसिएशन लिंखटलमकी महांगना इरंबा ड्रामा सिंगी मनुंगदा जज साहिब की इमुंग सखंखिद्रबा लालमी येनिंग थागी इसै तीर्थ जत्रा नोंग तारकले असिना सिंबा कयासि यावरी मणिपुर की अहान वफम ओरिबा मतमगी मणिपुर सु अरामबम समरेंद्रना इरमखिबनी अमरोमदा बांग्लादेश म्यांमार कसार मदी मणिपुरी सिंह पुनसिननबा पान मणिपुर यूथ लीग कौबा लुपमा हौदोकपदा महांगना अचौबा थौदांग लौरखिबनी सकनाइरबा सैरेंग इबा अरामबम समरेंद्र लेखिदबगी कुनगे मरीरक सुबा निंगसिंग थौरम चिंगदोंग पोक आइडल टॉप यूथ क्लब हैरोक पार्ट 2 लिटान मखोंग सिंधुना ngasi हैरोक पार्ट 2 सिटी क्लब प्लेग्राउंड पांगथोखरे थौरम असigi सरुक मोइना सरुक याखिबा सिंगना लेखिद्रबा अरामबम समरेंद्र गी फोटो दा लेशु कतुना इकाई खुमना बोदकी लोइना मिनिट अनि तुमिना लेपतुना अवाबसु फोंदोकी थौरमगी अथोइबा मिथुंगलिन ओइकिबा पांबैना लुचिंगबा UNLF की फाइनेंस सेक्रेटरी इरेंगबम तोनचनाना लेखिद्रबा सोमरेंद्रोगदा इरमदमसिगिदमक्ता तौबिरंबा थबकसिंग सिंथाकी लोइनना येलहो मसाना मुकनाबु योखननबगी पांदमदा मुकना यंदमनबा पांगथोकनबा थौरम सिनकिबा क्लबपु थागतपा फोंदोखी थौरमगी सरुक मोइना हैरोक पना अमसुंग कक्चिंग पना अनिगी मुकना रोय तरे तरेना सरुक यादुना मुकना यंदमनबा पांगथोखी यंदमनबा दुदा अहानबगी तरुक सुबा फावबा हैरोक पनाना ताकी अदुगा KSS इवोशना मैतै कक्चिंग पना जत्रा अमसुंग KS सिंगशांग
Hairokpana Jatra Anina Sanakibadana Kakching Panagi KSS Ibosanana Thaduna Jatra Loki. Patriotic Writers Forum Manipur Sinuna Laikidraba Manipugi Sanghairaba Aiba Amadi Miyam Giluchingba Arambam Samarendra Laikidrabagi Kunmari Raksuba Ningsing Thorongasi Ayuk Lamlai Esigi Manung Chanalaiba Nungsikol Park Bangladesh Lakpa Maite Chilnau Singyaw Pangthokre Thoramadu Atoi Bamitunglin Oina Saruyakiba Sanghairaba Aiba Chana Lukoina Pongdora Kibada Arambam Samarendra Maraipak Maramdambu Tamoy Shengna Nungsikiba Mieng Sanba Aiba Amani Mangna Leipa Kyoiba Thoramamagi Wanganglingida Sakangdaba Singna Kablakba Numay Maruna Panduna Laikidabasi Ireipak Iram Damasigi Achoba Mangjaba Amani Mahagna Karamba Mioino Kanglaba Matunda Mahakpu Numina Kaptuna Hatkiba Muising Adunga Sidi Yamna Ningam Daba Pauramgani Haiki Nasigi Thoramaduga Mari Lena Saruyakiba Singna Laikidrabagi Mapamda Leishu Katuna Ikaikom Nabasodki. Ministry of Tribal Affairs Government of India ki Miyek Makhada Thobal Forest Division Sindunangasi Thobal Wangma Chabada Leiba Table Tennis Indoor Stadium da District Level Advocacy Cum Training Program Pangthokre. Training Program adugi nungtilgi session da Food Processing and Packaging Haiba Hiram Asada Def Foods ki Proprietor Kaithelakpam Raseswari Amasung AK Spice Industry ki Proprietor Salam Ashok Kumarna Resource Person wina Wangangki. Training yauri basing da NTFP non-timber forest product ki value addition ki matang da mamuta na takpagalonina candy making, pickle making amadi food processing na chingba tuan bahiram sing da takpi tambiki. Ngasagi Thoramaduga Mari Len AC2DC Thobal Arib Arbin Hanglem Haiki Bada Umang Wamang da Pangliba Natural Resourcing asi Food Processing Unit ama Semgatuna amadi skill development gi training kaya piduna miyamna Pamba Puto kaya Kaitielda Karamna Fanghangadagi Sentok Lambi Lehengadagi Haiba Panam Galonina Baika Libaski Masi Mai Pakhansi Manipur da Natural Resource Parangkai na lay amadi Aikoigi Fangzariba Potok Singasi Magun Laybang Aktani Maramaduna Aikoinuski Masi Mai Pakhanba Ngamlabadi Organic Farming Ilamda State asi Makok Thongbaga Lonina Aikoigi Senmilon Hena Fagadhanba Ngamgani Haiki Nasigi training program aduda division asigi manungda leiba Waithau Chiru Funal Maring Kaprang Lembakul Lisamlok amasung Poiruk Tongbagi miyamna sarukyaki. Representing from tribal communities, forest and natural resources, some minor forest products, bamboo products, food processing unit, skill period, district side, public marketing return revenue employment generate scaling employment source livelihood source Manipur amadi Southeast Asia gi Leibak Singa socio-economic culture tradition amadi Buwari dagi lainaraklaba mari nahongnana khangjinba mathau chai haina Manipur University ki Department of Southeast Asian Studies of Head ki Professor Chingren Maisnam na fongdoragi Wafam asimang ngasi department asina sinba ahanba series lecture series Southeast Asia and Manipur Historical and Cultural Linkage ki thoramda fongdorakibani Manipur University ki Vice Chancellor Professor N. Lokindrana saruyatuna pangthokpa lecture adugi guest speaker retired IPS S. Manglem John Oike Professor Stinglen Maisnam na makataraduna maite amadi pongi marakta lainaramba mari amadi Manipur amasung Southeast Asia leibaki marakta lainariba challenges kaya kudong chaba onthoknanabagi matangda wafam kya khangba ngamlagani haina fongdoki Nongpok thong hangba nongpok thong hanba egis policy hairi basa masi only akoina ngasagi lalol itik khaktangi wena koina uba yaroi thang nariba Myanmar hairo Thailand Vietnam
Malaysia, Indonesia leiriba mayamse magi Buhari dagi leinarakpa mari mayam to madusu hoksi akoi khangba mamathok taraiba adra magi history adra magi politics adra magi governance adra leiriba system adra immigration gi migration gi mong leiriba mayam punamaksi akoina masi akoi angang chingda akoi anuba akoi mairoi chingda haitare masda masigi loksing gyan mayam si akoina masi khanba ngamba taragati ko mangda tariba challenges mayam se masi opportunities on thokpada yamna mating oitoine mapungda akhodi magi west from the yeng badagidi nongpok rom the yeng mana hena maru oiri haibasi act is policy masamangna masi akhodi masi message piribane Manipur da thogliba chai helaglaba irang asida iramdam ngakna na bokhona bada ahing mingsel khanglibi ma singamadi handak ta len yawba akan manong chubadagi ising ichauduna fatta haudi kaya putharakduna ising falakta badagi anaba kaya thoglakpadagi ngakthokna na bapandamda nongbi oiba lemna laingbi kyamama old tanga chinglak bajar da pangthokre Old Tanga Mera Paibi Apunba Luf Subo Hospital United Women Development Organization Bishnupur Akoiba Apunba Luf Women Wingna Kusham Naraga Sinduna Pangtokiba Free Medical Camp Adu Dr. Indiverna Duchingduna Dr. Gitim Amana ENT Ortho Medicine Gynae Dental Yauna Tuan Tuan Ba Anaba Sing Lemna Laying Baga Luina Mathok Taba Hidak Langta Kiasu Mamalodana Fanganki Luina Lemna Ultrasound Tobi Kudung Chabasu Fanganki Hairi Kaisamthong Assembly Constituency ki MLA Nisikan Singh Safam Nangasi Young United Club Kwa Kaitel Moirangpurel Lekai Nauna Saba Club Building Sangaduna Miyamno Kusinakre Sangabagi Thoramadu the MLA Nisikana Chayesi Goinangasi Faubada Waisel Maril Asi Senkiba Homlak Sure Sagol Balom the Yamadi Atopa Mapam Sindagi Waisel Maril Asina Ising Chentar Lebasi Kaisamthong Assembly Constituency Manungda Hanjana Waisel Maril Seng Lagasu Tangnaba Esida Sengrabadi Nong Chuba Matamdadi Ising Chentaba Ngamhandaduna Kudong Chadaba Kaya Mayokni Haiki Naga Student Union Chandel na Journal Education Office Chandel Kusham Naduna Handak Fall Haidu Kiba High School Living Certificate Exam Amadi Higher Secondary Examination da Mai Palak Rabasing Oktuna Puning Thawat Kre to educate, to enable and to empower Haiba Wakaluna Sada Thoramadu Chandelgi Panchai Kulgi Chamdil Town Hall the Pangtoki Bani Thoramadu Chandelgi DC Mayang Lamba Braskumar CMO Chandel T8 Joyshan Matthew Monsangamadi JEO Chandel Y Hemchandra Saryaki Chandel DC building the computer set Yankai Thamba IT Center ama Atuba Matam da Hanglagani Masina exam Tabagi form Tagat Payauna online Kutang the Taubayaba Tabak Sing Kudong Chaba Miam the Piragani Haina Chandel DC Mayang Lambam Raskuman Funduraki Director of Environment and Climate Change Environment Club Amasung Lilong Hauribi College ki IQAFC ga Punasindu Nangasi College Asigi Multi-Purpose Holder World Environment Day ki Palan Thoram Pangthokre Land Restoration, Desertification and Drought Resilience Saiba Hiramda Pangthokiba Thoram Aduda College Asigi Department of Economics ki Head of Department Elangbam Phorot Department of Mathematics ki HOD MD Saidu Rahman Amasung College Asigi Principal Professor MDA Satar Shah Namaroiba Metungnin Singoina Sarvyaki Thorumgi Manung Chana College Level Symposium Amasu Pangthoki Kanglei Ngaklogi Ahan Bafam Kiba Mipamna Low Kiba Wareki Matungina Ngasi Lining Tonung Shaba Tengolgi Ahan Ba Lausangama Imphal East District ki Manung Chana Leiba Moirangpurel Awang Lekaida Hangdokre Ahan Ba Lining Tonung Saba Tengol Hangdokpagi Thoramda Tengol Mangagi Tengol Lakpa Amadi Hanjaba Singalonina Political Activist Sapam Kanglei Palmaitaina Kanglei Ngaklogi Firal Chinkhatki Ngaksel Loksang Kongi Patho Ngaksel Loishina Ngakadaba Machat Nipalsu Political Activist Sapam Kanglei Palmaitaina Kaithoki Ipai Puna Thambiramba Kubam Len Singh Kanbana Kanglei Ngaklogi Laing Tonung Saba Tengolgi Leng Daba Thodang Oigini Haiba Wafam Kanglei Palna Phongdoraki Hairi
Handak haidokhiba class 12 exam ki result da state asigi oina science stream da makok oirakthrabi Malem nganbi laisram bungasi Eastern Popular Club Kurai Thoiding Zam Laikai amadi Yaifalamjing Luf Sajor Thoiding Zam Laikai ani na punu senduna Gaur Govind Girls College Kurai da taram na upaki thoram pangthokre Kurai da leiba Gaur Govind Girls College da pangthokiba thoram miyamna Malem nganbi ki tungi punsida mai pakpa masak naiba myoi ama oinena bagidamakta yaifa mangol piki loinena memento samadi achamba khudol sing piduna punging thagotki Root Liu Polo Club na selaga polo gi rules and technique ki maramda akhanana nauna hawrakliba polo sanaroi singidamakta Great Britain gi Luxembourg ta leiba American Chamber of Commerce ta thasagi Taramanga dagina tarataruk phawba numit nini kuiba polo clinic pangthoraklagani Hairiba polo clinic aduda polo instructor loinina professional commentator Jan Jabajalsu saruk yagani Polo clinic aduda yamlabada sanaroi tarani thoina saruk yagani masiga loinina Luxembourg France Argentina United States of America Germany Belgium amadi Netherlands ki polo teamna saruk yaraga ahanba Amchan Luxembourg International Polo Club lisingani kungamari tha sagi tarukta pangthokre hairiba tournament aduda makok mathang takraba teamna Amchamgi chairman loinina CEO Paul Michael Thornberg na prize yenthoktu pungning thawatki Imphal district ke club tara dagi lagpa nupa fencer Marfu tara amadi nupi fencer humpu taruk puna fencer chamaga yangkai taruk na saruk yaraga ngasidagi kumbal lampa ki fencing hole da anirak suba Imphal district level fencing championship lisingani kungamari haukre Imphal district fencing association na sindu nachathariba championship asada atom ibomcha overall running trophy wahingbam kula amadi apabi overall boys running trophy amadi wakambam ranjit overall girls running trophy singidamakta tongan-tonganba event ahumda thasigi tang tara humdoi fawba athoi ahen changdam nagani championship asigi ngasi ahoba numita pangthokiba sub junior girls ki EP eventa and pianganbi ice bhumika anina mathangsina sana amadi lupagi medal fangkibaga loidana S silsila amasung AIDS loyanganbi anina puna senjangi medal fangminaki Kanglup asigi nupi machagi sevre event ki oina ke Yaifarimbi A Florina Anina Sana Madi Lupagi medal fangkibaga loinina AIDS Nirupama amasung TH Somika Anina senjagi medal puna fangminaki Minibus ki full eventa TH Dorendo Nels March Anina Sana Amadi Lupagi medal loinina T Korongan ba amasung F Hentoi Sana Anina senjagi medal loinina fangminaki Mini girls ki full eventa N Nora Leima Madi N Josun Anina Sana amadi lupagi medal fangkibaga loinina A Joshina amasung KS Prince Anina senjagi medal fangki ngasi pangthoi basi akhoi tarik tara dagi horaga tara humdo bu pangthoka bani adu loinana Imphal district tagi khalaba akhoi first game for lepabuna district level akhoi state level da kumdore bani adu loinana akhoi fencing eba masana sida akhoi competition yamna wat pa habidi yamna toina championship pangthok tabana angang singda championship toina pangthok mutungda hena improvement oina bagi pangthok pani aduga district Imphal sida pangthok wasida kunna angang samaga yangkai teruk ni aduga nupa na 90 nupi na 66 amadi loinana ni taragi sanoi singni pangthoi basi YDC Awang Pochangbom Kuno Tournament Committee na sinduna Awang Posangbom Kuno gi football ground da chathariba ahanba Awang Kogru Trophy 9-a-side Open Football Tournament lisingani kungamarigi ngasi tongan-tonganba ground ki match singda nganba FC Khabam amadi Marjing FC haingang team sing mai pakre Team kungamathoina group mari da saruk yaraga metara mapandiki hauduna chathariba tournament asigi ngasi ahanba ground ki sanakibada nganba FC Khabamna VC Pochangbam Kudenbu Panjil Ahum Sinoda Mighty Babiki Loina Anisuba ground ki sanaki badana Marjing FC Hingangna NYC Nilekutibo Panjil Ahum Sinoda Mighty Babi Bangamki District Football Association Thobal na sinduna mamang thagi megi tang tara mapandagi hauduna Wangjing da leiba Kodong Popi Sports Complex sa thariba El Memcha Devi Memorial
Super Division Football League lising ani kun gamarida YDC Yairipo Khoirom team mai pakre. Ngasi nongchil pung ama makai taba matamda ahan background gi Taramathoi Super League sanakibada YDC Khoiromna SYDA Thobal Athokpambu yamna lakchana Panjil Manga Sinuda Maiti Pikre. Loina ngasi nongchil pung ahum makai tabada sanakibani Super Ground gi Taranithoi Super League match tana 8KKSA Thobal Hauka Kiyama Madi Yairipok FC team anina sanakibada Panjil Amamam Chanaraga draw oiraga point amamam Janaki. Manipur Kang Association Makhagi Miyang Makhada Wabagai Awang Lekai Youth Development Association Senduna Wabagai Awang Lekai gi Community Hall Chathariba Kunmari Raksuba Arambam Samrendra Ningsing Kumol Knockout Kendra West Open Kang Tournament Lisingani Kungamarida Nambol Kangkungna Wangoi Kangkupu Maitiba Piram Laga Tournament Sigi Mapu Bangam Kray Ngase Upung Tara Tabadagi Sanakiba final match Aduna Nambol A Sigi Nambol Kangkuna Wangoi A Sigi Wangoi Kangkupu Panjil Kuntra Mathoi Kungani Thoi the Chow Mighty Bapiduna winner Oibangam K. Winner Amadi, runner of Tim Anida, Sale Manapiduna, Puning Tawad K. Ngasi state asida Oikiba Ingasagi Pawum Pijari. ICR Regional Center Imphal Party ki Phamba report ki matung ina ngasi state asida Khwaidagi Sabagi Chang Celsius degree Kuntra Mathoi Dasmik Mangani aduga Khwaidagi Ingbagi Chang Celsius degree Kungani Thoi Dasmik Manga Oiki, Nungsati Albising Manigi Chang na Yukta Chada Marfutara Manga Aduga, Numidang Wairam Chada, Hompumari Oiki. House of Lois Lakpada, Maroiba Palman Pizari. Chief Minister ki Advanced Security Timaman Jedi Bam Chang Baki Lambida, National Highway 37 gi, Portland Maya the ambush Toro Cray security person Nama Shogle. CM ki convoy the attack Torok Bahibasi CM Dama Sunglam Damasiki Miam the attack Tobani rule of law lay haiba Kangalagani Haina Chief Minister of Fondo Cray. Boro Bekra Police Station the Lanjin Aduna Lerak Bam Lewis and Safaga the Bomber from Fondo Peter Badi Marom Dom Tokchuragani Haina Jackson Wa Tamlagley. Jiribam the Chief Minister and Business Waiting Lakio, Jiribam to the Makta Kashar ki Maitay Sing the same Saduna Lady Haina. Olasam Manipuri Youth Association na Heidi. Jiri Tipai Muglambi the Laiba, Thong Sidok Lambaga Luna, Forest Bid Office Sakang the Basina, Maitadok Lamde. Amadi Inter-Ministerial Central Trimna Kanglu Bahum Thongna Kaidokuna Lane Amadi Chow na Shokalaba Mafam Sing the Hakting in a Chatuna Yang Simpre. Nasigo ni Sktv'S ki Manipuri Pau Matanga Solution Jare. Manipur Miyangi Punsida Kwaidigi na Marweba State Sigi. Lebaga sige mani malinggiba ipaw sang idamak te SKTV News pamiyang taadon lebiyo. Madugi damak Google Play Store chambi duna SKTV Manipur ki app download tobiyo madi sale amata tingdana SKTV ki news amadi atay channel siyang biyo natraga SKTV ki website skyyic.in changbiraga website asimaktada ROTT hub option da click tobiraga miyang tabiyo madi ekoigi social media handles sing da join tobiduna kudak yoiba ipaw sing lobiyo. Roshilakpada Pauming Tavi Hiba Mam Pumna Mopu Amukana Krumzari.